ꯂꯥꯏꯖ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯦꯅꯤꯁꯤꯖ ꯑꯅꯤꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯆꯦ ꯑꯃꯁꯨ ꯂꯩ, ꯃꯃꯤꯡꯅ ꯁꯤꯟꯊꯥꯉꯝꯕꯤ ꯀꯧꯏ꯫ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯃꯌꯨꯝꯗ ꯍꯤꯡꯈꯣꯜ ꯀꯣꯏꯖꯕꯅꯤ, ꯑꯗꯨꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯍꯩ ꯈꯔ ꯇꯝꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯖꯕꯤꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯕꯥꯛꯀꯤ ꯌꯨꯝꯗꯨꯗ ꯆꯥꯕ ꯆꯥꯗꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯩ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯏꯕꯦꯝꯃ, ꯍꯤꯡꯈꯣꯜꯗꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯔꯁꯦ ꯍꯦꯛꯂꯒꯅꯦ ꯏꯔꯣꯜꯁꯜꯂꯁꯤ꯫ ꯑꯗꯨꯒ ꯃꯆꯤꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯏꯆꯥꯅꯕꯨ ꯊꯣꯡꯂꯗꯤ ꯃꯆꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯗ꯫ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯝꯕꯗꯨꯗ ꯃꯌꯥꯡ ꯃꯇꯣꯟ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯐꯖꯅ ꯊꯥꯛꯂꯗꯤ ꯏꯄꯥꯗꯤ ꯌꯥꯔꯦ꯫ ꯕꯕꯥꯅ ꯍꯥꯏꯕ ꯆꯨꯝꯃꯦ꯫ ꯑꯩꯈꯣꯏꯅ ꯅꯅꯥꯎꯅꯕꯨ ꯊꯣꯡꯂꯗꯤ ꯌꯦꯟꯁꯥꯡꯁꯦ ꯃꯆꯤꯗꯤ ꯂꯥꯏꯔꯗꯅ ꯉꯥ ꯊꯣꯡꯕꯒꯗꯣ ꯑꯥꯗ ꯂꯩꯍꯧꯔꯦ꯫ ꯆꯤꯆꯦ, ꯌꯥꯝ ꯇꯥꯏꯅꯗꯦꯀꯣ? ꯍꯩꯃꯥ, ꯃꯆꯦꯅ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤꯅꯦ꯫ ꯃꯆꯦꯅ ꯑꯆꯨꯝꯕ ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦꯅꯦ꯫ ꯊꯤꯗ ꯏꯆꯥ ꯇꯣꯝꯕꯤꯁꯤꯗꯤ꯫ ꯕꯦꯝꯃ ꯁꯤꯟꯊꯥ, ꯆꯪꯉꯣ, ꯅꯅꯥꯎꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯔꯣ꯫ ꯍꯣꯏ ꯕꯕꯥ, ꯑꯗꯣ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯁꯥ, ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯅꯕꯥꯅꯤꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯤꯗꯣ, ꯑꯗꯨꯅꯅꯦ ꯅꯕꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯅꯄꯥꯅ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯅꯕꯥꯅꯤꯕꯨ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯕꯕꯥ, ꯁꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤꯕ, ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯦꯕ꯫ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯗꯤꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯋꯥꯔꯤ ꯏꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯝꯂꯗꯤ ꯑꯁ ꯅꯨꯡꯉꯥꯏꯕꯅꯅꯦ ꯋꯥꯔꯤ ꯏꯕꯤ ꯀꯥꯏꯅꯅꯦ ꯃꯃꯤꯡ ꯆꯠꯂꯝꯅꯤ꯫ ꯆꯦꯆꯦꯅ ꯍꯦꯛꯇ ꯐꯥꯒꯤ ꯍꯦꯛꯇ ꯇꯥꯔꯛꯅꯤꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯣꯜ ꯑꯁꯤ ꯂꯥꯏꯖꯒ ꯈꯨꯡꯒꯪ ꯑꯃꯠꯇꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯁꯈꯤ ꯑꯅꯤꯒꯤ ꯃꯆꯥ ꯑꯍꯜꯅꯤ꯫ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯌꯣꯜꯒꯤ ꯏꯃꯨꯡꯁꯨ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯒ ꯍꯤꯡꯖꯕꯅꯤ, ꯑꯗꯨꯒ ꯃꯌꯣꯜꯗꯤ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕꯅꯤ꯫ ꯂꯥꯏꯖ, ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ? ꯃꯤꯅ ꯀꯧꯕꯗ ꯅꯣꯡꯃꯇ ꯈꯨꯝꯃꯛꯑꯣꯏꯕ꯫ ꯃꯅꯥꯁꯦ ꯍꯨꯠꯇꯠꯂꯒ ꯌꯦꯡꯗꯣꯏꯅꯤ ꯉꯁꯤ ꯑꯩꯅ꯫ ꯍꯣ, ꯇꯥꯖꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯏꯁꯧ ꯂꯥꯡꯉꯒ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯏꯁꯧ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯒꯦꯔꯕ ꯍꯥ? ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕ ꯅꯪ? ꯅꯅꯥꯗꯣ ꯑꯩꯅ ꯉꯁꯤꯅꯦ ꯍꯨꯠꯇꯠꯇꯣꯏꯅꯤ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯣꯜꯅ ꯂꯥꯏꯖꯒꯤ ꯃꯅꯥꯗꯣ ꯆꯤꯡꯏ꯫ ꯑꯌꯣ, ꯍꯤꯡꯆꯥꯕ ꯅꯥꯒ ꯂꯣꯏꯅ ꯇꯠꯂꯤꯃꯤ꯫ ꯇꯠꯅꯕ ꯆꯤꯡꯗꯣꯏꯅꯦ, ꯇꯥꯒꯟꯗꯕꯒꯤ꯫ ꯑꯩꯒꯤ ꯅꯥꯁꯦ ꯇꯠꯂꯗꯤꯅꯦ ꯍꯌꯦꯡ ꯃꯅꯥ ꯌꯥꯎꯗꯕ ꯅꯨꯄꯤ ꯂꯧꯔꯦꯅ ꯋꯥ ꯋꯥ ꯂꯥꯎꯖꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯆꯪꯉꯛꯄꯗꯒꯤ, ꯏꯕꯨꯡꯉꯣ ꯃꯌꯣꯜ, ꯏꯆꯥ ꯂꯥꯛꯂꯝꯃꯤꯔꯣ? ꯑꯧ ꯕꯕꯥ, ꯂꯥꯏꯖꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦꯅ꯫ ꯍꯣꯏ, ꯁꯥꯖꯔꯣ꯫ ꯏꯄꯥꯁꯨ ꯏꯪꯈꯣꯜꯗ ꯑꯃꯨꯛꯇꯪ ꯆꯪꯈ꯭ꯔꯨꯈꯤꯒꯦ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯃꯤ ꯂꯥꯛꯏꯁꯦ ꯅꯪꯕꯨ ꯐꯤꯗꯥꯒꯗꯨ ꯊꯥꯎꯗꯅ꯫ ꯏꯄꯥ ꯍꯤꯡꯈꯣꯜꯗ ꯆꯪꯉꯒꯦꯀꯣ꯫ ꯅꯪ ꯉꯁꯤ ꯅꯅꯥꯗ ꯅꯠꯇꯦ, ꯅꯪ ꯁꯤꯔꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯉꯁꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩ ꯌꯥꯎꯗꯅ ꯅꯪ ꯍꯤꯡꯕ ꯉꯝꯃꯗ꯭ꯔꯣꯕ? ꯅꯪꯒꯤꯁꯦ ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦꯕꯣ꯫ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕ? ꯅꯠꯇꯦ, ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯅꯣꯕ? ꯑꯩ ꯍꯥꯠꯇꯣꯛꯂꯒ ꯗꯥ ꯃꯌꯣꯜꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ luhonglage ꯈꯟꯕ ꯃꯥꯟꯕ꯫ ꯁꯣꯅꯣ, ꯑꯩꯅ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯅ ꯀꯅꯥꯝ ꯌꯦꯡꯗꯦꯀꯣ꯫ ꯑꯁꯦꯡꯕꯩꯔꯣ ꯗꯥ ꯃꯌꯥ?
ꯍꯣꯏ ꯏꯕꯦꯝꯃ, ꯑꯁꯦꯡꯕꯅꯦ, ꯅꯪꯗꯤ ꯑꯩꯇꯒꯤꯅꯦ, ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯣꯜꯗꯣ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯅ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯗꯤ ꯉꯁꯤꯗꯤ? ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤꯗ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯝꯅꯤ ꯃꯌꯣꯜꯒ"꯫ "ꯀꯔꯤ? ꯃꯌꯣꯜ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ?" ꯅꯠꯇꯦꯗ ꯏꯃꯥ, ꯃꯌꯣꯜꯗꯣ ꯂꯥꯛꯑꯝꯕꯅꯦ, ꯑꯗꯨꯗ ꯅꯅꯥꯎꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯑꯝꯃꯤꯅꯣ ꯍꯪꯕꯅꯤꯗ꯫ "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯏꯃꯥ ꯅꯄꯥꯗꯣ ꯏꯪꯈꯣꯜ ꯆꯪꯈꯤꯕꯅꯤ, ꯏꯃꯥꯁꯨ ꯆꯪꯉꯨꯈꯤꯒꯦꯀꯣ"꯫ "ꯆꯤꯆꯦ, ꯋꯥ ꯉꯥꯡꯕꯗꯅꯦ ꯕ꯭ꯔꯦꯛ ꯈꯔ ꯈꯔ ꯐꯥꯅꯁꯤꯀꯣ"꯫ "ꯅꯅꯥꯎ, ꯆꯤꯆꯦ ꯁꯣꯏꯈꯤꯕꯅꯦ, ꯃꯇꯨꯡꯗꯗꯤ ꯆꯤꯆꯦ ꯃꯌꯣꯜꯒ ꯑꯃꯠꯇ ꯄꯟꯖꯔꯔꯣꯏ. ꯏꯃꯥꯒ ꯕꯕꯥꯒꯅ ꯈꯪꯈ꯭ꯔꯗꯤꯅꯦ ꯑꯩ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯃꯔꯣꯏ". "ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯆꯤꯆꯦ ꯃꯇꯨꯡꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯁꯦ. ꯃꯃꯥꯒ ꯕꯕꯥꯒꯒꯤꯅꯦ ꯃꯇꯦꯡꯅꯦ ꯉꯥꯛꯇꯪ ꯄꯥꯡꯉꯨꯁꯤ ꯂꯥꯛꯑꯣ". "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ"꯫ "ꯏꯃꯥ, ꯂꯥꯏꯖ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ". "ꯏꯕꯨꯡꯉꯣ, ꯂꯥꯏꯖꯗꯣ ꯑꯩꯒꯤ ꯏꯃꯧꯅꯤ ꯈꯜꯂꯕꯅꯤꯀꯣ, ꯅꯪ ꯃꯥꯕꯨ ꯊꯥꯗꯣꯛꯀꯅꯨꯀꯣ. ꯂꯥꯏꯖꯒꯤ ꯃꯃꯥꯗꯅꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤꯗꯃꯛ ꯂꯥꯏꯖꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯨꯔꯗꯕꯅꯤ ꯏꯃꯥꯗꯤ". "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯣꯜꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯗꯤ ꯂꯥꯏꯖꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯏꯆꯝ ꯆꯝꯂꯒ ꯏꯪ ꯇꯞꯄꯗꯅ ꯊꯕꯛꯅ ꯍꯩꯔꯤꯕ, ꯊꯣꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯍꯩ ꯍꯥꯏꯕ ꯇꯥꯏ". ꯃꯌꯣꯜꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯃꯥ, ꯍꯩꯕꯅꯦ ꯍꯩꯕꯅꯦ, ꯌꯥꯝ ꯍꯩꯕꯅꯦ". ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯆꯥꯛ ꯏꯁꯤꯡ ꯄꯨꯟꯅ ꯆꯥꯕ ꯂꯣꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯇꯨꯝꯕ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ "ꯀꯅꯥꯅꯣ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ"꯫ "ꯆꯤꯆꯦ, ꯐꯣꯟꯗꯣ ꯑꯝꯇ ꯄꯥꯏꯈꯠꯂꯣ". "ꯍꯣꯏ ꯏꯕꯦꯝꯃ, ꯄꯥꯏꯈꯠꯂꯒꯦ ꯄꯥꯏꯈꯠꯂꯒꯦ". "ꯍꯜꯂꯣ, ꯇꯨꯝꯃꯕꯣ"꯫ "ꯀꯅꯥꯅꯣ ꯅꯪꯕꯣ"꯫ "ꯍꯣꯏ ꯏꯕꯦꯝꯃ, ꯅꯄꯨꯔꯣꯏꯕꯅꯦ". "ꯑꯦ, ꯃꯌꯣꯜꯂꯣ"꯫ "ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ, ꯃꯄꯨꯔꯣꯏꯕꯗ ꯃꯤꯡꯒ ꯀꯧꯏ". "ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦꯀꯣ". "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ, ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯆꯦꯟꯖꯅꯤ ꯅꯪ". "ꯃꯌꯣꯜ, ꯑꯩ ꯂꯥꯏꯖ ꯅꯠꯇꯤꯌꯦ, ꯑꯩ ꯁꯤꯟꯊꯥꯅꯦ". "ꯆꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯁꯥꯎꯅꯨꯀꯣ, ꯑꯩꯗꯤ ꯂꯥꯏꯖꯅꯦꯅ". "ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯁꯦꯚ ꯇꯧꯗꯤꯌꯦ, ꯅꯪ ꯅꯝꯕꯔ ꯁꯤꯜꯂꯕꯣ"꯫ "ꯍꯣꯏ ꯆꯦ, ꯅꯝꯕꯔ ꯑꯃ ꯁꯤꯜꯂꯦ, ꯑꯩꯅ ꯂꯥꯏꯖꯗ ꯍꯥꯏꯗꯣꯛꯇꯕꯅꯦ, ꯁꯥꯟꯅꯒꯦꯅ". "ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯑꯩ ꯆꯤꯆꯦ ꯂꯥꯏꯖꯗ ꯐꯣꯟꯁꯦ ꯄꯤꯔꯒꯦꯀꯣ". "ꯅꯅꯥꯎꯁꯦ ꯐꯣꯟ". "ꯀꯅꯥꯅꯣ"꯫ "ꯑꯣ, ꯅꯣꯏ ꯅꯄꯨꯔꯣꯏꯕꯅꯦ". "ꯑꯦ, ꯁꯦ ꯁꯥꯟꯅꯖꯔꯣ ꯁꯥꯟꯅꯖꯔꯣ, ꯑꯗꯣ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯩ ꯇꯨꯝꯂꯒꯦ". ꯂꯥꯏꯖꯅ ꯐꯣꯟꯗꯣ ꯄꯥꯏꯔꯒ "ꯍꯦꯜꯂꯣ". "ꯁꯣꯅꯣ, ꯅꯪ ꯃꯥꯏꯁꯦ ꯑꯗꯨꯝ ꯆꯣꯞꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ"꯫ "ꯀꯔꯤꯅꯣ ꯑꯃꯨꯛ? ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯅ? ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯀꯔꯤꯅꯣ"꯫ "ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯣꯏꯆꯦꯅ"꯫ "ꯑꯩꯈꯣꯏ ꯆꯦꯅ ꯅꯄꯨꯔꯣꯏꯕꯅꯦ ꯍꯥꯏꯔꯛꯄ". ꯑꯩꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯣꯏ ꯆꯦꯗ ꯅꯄꯨꯔꯣꯏꯕꯅꯦ ꯍꯥꯏꯔꯨꯕ". "ꯑꯗꯨꯗꯤ ꯗꯥ ꯃꯌꯣꯜꯗꯤ ꯑꯩꯕꯨ ꯆꯣꯞꯍꯟꯗ꯭ꯔꯤꯕ"꯫ "ꯑꯦ, ꯀꯃꯥꯏꯅ"꯫ "ꯅꯄꯨꯔꯣꯏꯕ ꯍꯥꯏꯔꯛꯄꯒꯤ". "ꯆꯣꯞꯍꯟꯗꯦ ꯑꯩꯗꯤ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ". "ꯌꯥꯝ ꯇꯥꯏꯡꯗꯦꯀꯣ". "ꯑꯩꯁꯦ ꯅꯄꯨꯔꯣꯏꯕ ꯅꯠꯇꯦ ꯍꯥꯏꯔꯣ"꯫ "ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯉꯁꯤ ꯐꯣꯟꯒ
ꯇꯧꯔꯛꯏꯅ ꯑꯗꯨꯒ ꯅꯝꯕꯔꯒꯁꯦ ꯁꯤꯜꯂꯒ ꯌꯥꯝ ꯄꯥꯏꯔꯦꯗ. ꯅꯠꯇꯦꯗ, ꯅꯝꯕꯔ ꯑꯃꯗꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯁꯤꯟꯕꯅꯦ. ꯁꯤꯗꯒꯤꯗꯤ ꯁꯤꯜꯂꯔꯣꯏꯌꯦ. ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯍꯥꯏꯔꯔꯣꯏꯗ, ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯇꯥꯃꯌꯣ, ꯁꯠ ꯍꯥꯏꯔꯛꯎꯀꯣ. ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ. ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯗꯥꯃꯌꯣꯜꯒ ꯋꯥꯔꯤ ꯁꯨꯛꯁꯥ ꯍꯦꯛ ꯁꯥꯔꯔꯣꯏ, ꯑꯗꯨꯒꯅꯦ ꯐꯣꯟꯁꯨ ꯄꯥꯏꯔꯔꯣꯏ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯅꯣꯏ ꯃꯥꯗ ꯍꯥꯏꯔꯅꯤꯌꯦ. ꯗꯥꯃꯌꯣ, ꯑꯗꯨ ꯋꯥꯗꯣ ꯏꯃꯥꯗ ꯍꯥꯏꯔꯨꯈꯤꯅꯨ ꯍꯥꯏꯌꯨꯀꯣ. ꯀꯩꯒꯤ? ꯑꯩꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯩꯔꯤ, ꯑꯗꯨꯅ ꯏꯃꯥꯅ ꯌꯥꯈꯤꯔꯣꯏꯌꯦ. ꯂꯩꯖꯁꯅꯨ ꯀꯩꯅꯣ, ꯃꯤ ꯀ꯭ꯂꯥꯁ ꯀꯥꯟꯅꯔꯤ ꯃꯌꯥꯝꯁꯤꯗꯤ. ꯗꯥꯃꯌꯣ, ꯇꯥꯅꯤꯡꯗꯦꯀꯣ. ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ. ꯅꯠꯇꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯑꯍꯦꯟꯕ ꯅꯨꯄꯥ ꯏꯝꯐꯥꯜꯗꯒꯤ ꯑꯃꯗ ꯂꯩꯔꯒꯦ ꯈꯜꯂꯤꯔꯥꯕ? ꯗꯥꯃꯌꯣ, ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯗꯧ ꯃꯥꯜꯂꯦ. ꯑꯩꯗꯤ ꯗꯥꯃꯌꯣꯜꯁꯦ ꯊꯃꯣꯏꯕꯨ ꯐꯖꯅ ꯈꯪꯕꯤꯔꯕ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯗꯥꯗꯤ ꯈꯪꯕꯤꯔꯝꯗ꯭ꯔꯦ. ꯑꯩꯇꯅ ꯈꯟꯖꯕ ꯑꯣꯏꯔꯝꯂꯦ. ꯐꯔꯛꯂꯕ ꯑꯃꯨꯛ? ꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯦ, ꯁꯥꯎꯈꯤꯅꯨꯕ. ꯐꯔꯦꯁꯦ, ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯦ. ꯅꯨꯡꯉꯥꯏꯕ ꯃꯪꯖꯔꯣ. ꯅꯪꯁꯨ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯊꯈ꯭ꯔꯦ. ꯏꯃꯥ, ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯕꯕꯥ? ꯏꯪꯈꯣꯜ ꯂꯣꯝꯗ ꯂꯩꯔꯝꯃꯅꯤ. ꯕꯕꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯇꯞꯐꯤꯡ ꯆꯦꯜꯂꯛꯏꯁꯤꯅ? ꯕꯕꯥ, ꯏꯃꯥ, ꯅꯆꯥꯒꯤ ꯊꯕꯛ ꯊꯥꯈꯤꯕꯗꯣ ꯍꯥꯏꯗꯣꯛꯂꯦ. ꯅꯆꯥ ꯊꯕꯛ ꯈꯜꯂꯤ ꯕꯕꯥ? ꯀꯔꯤꯑꯕ? ꯏꯆꯥ ꯊꯕꯛ ꯈꯜꯂꯦꯕ? ꯃꯃꯥ, ꯏꯪꯈꯣꯜ, ꯑꯩ ꯉꯥ ꯂꯩꯔꯨꯒꯦ. ꯏꯆꯥ ꯊꯕꯛ. ꯑꯁꯨꯝꯅ ꯊꯕꯛ ꯈꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ. ꯂꯥꯏꯖꯗ ꯐꯣꯟ ꯇꯧꯒꯦ, ꯊꯕꯛ ꯈꯜꯂꯛꯑꯦ ꯇꯥꯕꯗ ꯃꯥꯗꯤ ꯑꯩꯅ ꯍꯔꯥꯎꯔꯤꯁꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯔꯅꯤ. ꯑꯗꯨꯕꯨ ꯁꯣꯅꯣꯗꯣ ꯐꯣꯟ ꯄꯥꯏꯈꯠꯂꯛꯑꯣꯏꯅꯦ. ꯇꯧꯗꯤ ꯇꯧꯔꯒꯦ. ꯍꯜꯂꯣ, ꯆꯦ ꯂꯥꯏꯖ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯀꯦꯔꯥ? ꯏꯕꯨꯡꯉꯣ, ꯅꯆꯦ ꯂꯥꯏꯖꯅꯦ ꯄꯥꯏꯔꯛꯂꯤꯁꯦ. ꯁꯣꯅꯣ, ꯅꯣꯏ ꯆꯦꯅ ꯍꯦꯛꯇ ꯄꯥꯏꯔꯛꯄ. ꯆꯦ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯆꯦ ꯂꯥꯏꯖ ꯀꯥꯏ ꯀꯤꯟꯖꯥꯅꯤ ꯅꯪ. ꯀꯩ ꯂꯩꯒꯦ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯍꯟꯒꯦꯅ ꯇꯧꯔꯛꯄꯅꯦ. ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯔꯛꯑꯣꯕꯁꯦ. ꯑꯩꯗꯣ ꯊꯕꯛ ꯈꯜꯂꯤ, ꯃꯦꯝ ꯁꯥꯍꯦꯕ. ꯑꯁꯦꯡꯀꯤꯔꯣ? ꯀꯃꯥꯏ ꯇꯧꯅꯤ ꯑꯩ? ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯍꯔꯥꯎꯔꯅꯤ ꯍꯥꯏꯕ. ꯅꯪꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯑꯩꯅ ꯊꯕꯛ ꯈꯜꯂꯛꯏꯁꯦ ꯉꯁꯤꯗꯤ. ꯀꯩ ꯃꯇꯦꯡꯅꯣ ꯍꯥꯏꯁꯦ? ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕꯤꯕ, ꯀꯣꯆꯤꯡ ꯐ꯭ꯔꯤ ꯄꯤꯕꯤꯕ ꯃꯌꯥꯝꯗꯨꯗꯤ. ꯅꯪꯅ ꯏꯪꯈꯣꯜꯗꯒꯤ ꯑꯦꯟꯁꯥꯡ ꯌꯣꯜꯂꯒ ꯅꯣꯏ ꯃꯥꯅ ꯅꯪꯉꯣꯟꯗ ꯄꯩꯁా ꯈꯔ ꯄꯤꯕꯗꯨꯅ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤꯗꯃꯛ ꯑꯋꯥꯠꯄ ꯂꯩꯍꯟꯗ꯭ꯔꯤꯗꯨꯗꯤ. ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯗꯤꯅꯦ ꯃꯇꯦꯡ ꯅꯠꯇꯦ. ꯑꯩꯅꯅꯦ ꯗꯥꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯅꯦ, ꯑꯩꯒꯤꯗꯃꯛꯅꯤ ꯈꯟꯖꯕꯒꯤꯅꯦ, ꯑꯩꯅꯅꯦ ꯗꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯅꯦ. ꯃꯇꯦꯡ ꯅꯠꯇꯦ ꯑꯗꯨꯗꯤ. ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤꯁꯦ ꯑꯗꯨꯝ ꯂꯦꯞꯄꯤꯌꯨꯀꯣ. ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯁꯦ ꯑꯩꯇꯒꯤ ꯑꯗꯨꯝ ꯑꯣꯏꯖꯒꯦꯀꯣ. ꯉꯁꯤꯗꯤ ꯅꯨꯄꯥꯁꯦ ꯔꯣꯃꯥꯟꯇꯤꯛ ꯌꯥꯝ ꯑꯣꯏꯗ. ꯑꯗꯣ ꯊꯕꯛ ꯀꯥꯕꯗꯤ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯀꯥꯗꯣꯏꯅꯣ? ꯉꯁꯤ ꯇꯥꯡ 15 ꯅꯠꯇ꯭ꯔꯣ? ꯗꯦꯠ 1ꯗꯒꯤ ꯀꯥꯗꯣꯏꯅꯦ.
ꯑꯗꯣ ꯑꯣꯐꯤꯁ ꯑꯍꯥꯟꯕ ꯆꯠꯄꯗꯤ ꯗ꯭ꯔꯦꯁꯀꯗꯤ ꯂꯩꯔꯕꯣ? ꯑꯔꯩꯕꯁꯦ ꯑꯗꯨꯝ ꯁꯦꯠꯂꯅꯤꯗ, ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ꯫ ꯏꯃꯥ ꯕꯕꯥ ꯄꯩꯁꯥ ꯈꯔ ꯆꯤꯟꯕꯅꯦ, ꯈꯣꯏꯅꯥꯎꯒꯤ ꯀꯣꯂꯦꯖꯀꯤ ꯄꯩꯁꯥ ꯈꯔ ꯆꯪꯈ꯭ꯔꯦ꯫ ꯑꯁ, ꯍꯥꯟꯅꯒꯤꯗꯣ ꯁꯦꯠꯄ ꯌꯥꯔꯣꯏ, ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩ ꯂꯩꯔꯤꯁꯦ ꯇꯥꯒꯤꯗꯃꯛꯅꯦ, ꯍꯌꯦꯡ ꯏꯝꯐꯥꯜ ꯆꯠꯂꯨꯁꯦ ꯑꯗꯨꯒ ꯂꯩꯔꯨꯁꯦ꯫ ꯅꯪꯗꯤ ꯌꯨꯝꯗꯗꯤ ꯀꯅꯥꯒ ꯆꯠꯂꯦ ꯍꯥꯏꯗꯣꯏꯕ? ꯑꯩꯈꯣꯏ ꯆꯦꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯅꯤ, ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯗꯨꯝ ꯐꯅꯕ ꯍꯥꯏꯖꯔꯅꯤ꯫ ꯑꯁ, ꯅꯣꯏ ꯆꯦ ꯃꯃꯥꯡꯗ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩ꯫ ꯏꯀꯥꯏꯕꯤꯌꯣ ꯍꯥꯏꯗꯦ, ꯗꯥꯕꯨ ꯑꯇꯣꯞꯄꯔꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 10ꯗ ꯉꯥꯏꯔꯝꯃꯣ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯅꯤꯗꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯅꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯁꯥꯗꯣ ꯃꯊꯛ ꯃꯔꯥꯡ ꯍꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯕ? ꯆꯦ, ꯗꯥ ꯃꯌꯣꯜꯗꯣ ꯊꯕꯛ ꯈꯜꯂꯦ꯫ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯦ? ꯑꯁꯦꯡꯀꯤꯅꯦ ꯆꯦ, ꯗꯦꯠ 1ꯗꯒꯤ ꯊꯕꯛ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯀꯩꯗꯧꯔꯕ? ꯅꯅꯥꯎ, ꯂꯥꯡꯐꯥꯡ ꯇꯧꯅꯨꯀꯣ, ꯃꯤ ꯊꯕꯛ ꯈꯟꯗ ꯉꯥꯏꯔꯤꯗꯨꯗ꯫ ꯅꯠꯇꯦ ꯆꯦ, ꯆꯦꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯅꯅꯥꯎ, ꯋꯥꯊꯤ ꯇꯧꯅꯨꯀꯣ, ꯍꯧꯖꯤꯛ ꯆꯦꯟ ꯆꯣꯡꯕ ꯃꯇꯝ ꯅꯠꯇꯦꯀꯣ꯫ ꯑꯩꯈꯣꯏ ꯆꯦꯒꯤ ꯋꯥꯈꯜꯁꯤꯗꯤ ꯁꯥꯊꯤꯅ ꯋꯥꯡꯉꯤꯍꯦ, ꯑꯩꯗꯤ ꯑꯗꯨꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯋꯥꯈꯜꯗꯣ ꯌꯥꯏ, ꯑꯩ ꯆꯦꯟꯍꯧꯔꯒꯦ ꯍꯌꯦꯡ ꯍꯦꯛꯇ꯫ ꯑꯉꯥꯡ ꯅꯪ ꯑꯗꯨꯒꯨꯝꯕ ꯇꯧꯅꯨꯀꯣ, ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯤꯌꯦ ꯑꯩꯗꯤ ꯅꯪ ꯈꯪꯅꯤꯕ꯫ ꯆꯦ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ, ꯅꯅꯥꯎꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯕꯤꯌꯨꯕ꯫ ꯍꯣꯏ ꯏꯆꯦ ꯅꯨꯡꯁꯤꯕꯤ꯫ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯃꯨꯛ? ꯅꯅꯥꯎꯅꯦ, ꯏꯆꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯅꯦ ꯅꯅꯥꯎ ꯍꯥꯟꯅ ꯍꯣꯡꯕꯒꯤ ꯋꯥꯈꯜ ꯂꯩꯖꯗꯦꯀꯣ꯫ ꯁꯤꯅꯤ ꯅꯪ꯫ ꯍꯔꯥꯎꯔꯤꯁꯦ ꯌꯦꯡꯉꯣ꯫ ꯑꯗꯨꯕꯨꯔꯣ, ꯁꯨꯝꯗꯧꯕꯅꯦ, ꯗꯥ ꯃꯌꯣꯜꯗꯣ ꯇꯥꯡ 1ꯗꯒꯤ ꯊꯕꯛ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯅꯦ ꯑꯣꯐꯤꯁ ꯆꯠꯄꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁꯇꯣ, ꯍꯥꯟꯅꯒꯤ ꯑꯔꯩꯕꯗꯣ ꯑꯗꯨꯝ ꯁꯦꯠꯂꯒꯦ, ꯃꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯄꯩꯁꯥ ꯈꯔ ꯆꯤꯜꯂꯤ, ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯄ꯫ ꯑꯗꯨꯗꯅꯦ ꯅꯅꯥꯎꯅꯅꯦ ꯑꯩ ꯂꯩꯔꯒꯦ ꯍꯥꯏꯈꯤꯕ꯫ ꯂꯩꯕꯤꯌꯣ ꯂꯩꯕꯤꯌꯣ, ꯅꯪꯒꯤ ꯑꯣꯏꯗꯧ ꯂꯩꯔꯗꯨꯕꯨ꯫ ꯑꯗꯣ ꯅꯪꯕꯨ ꯄꯩꯁꯥꯒꯗꯤ ꯂꯩꯔꯕꯣ? ꯏꯆꯦꯗꯁꯨ ꯄꯩꯁꯥ ꯈꯔꯗꯤ ꯂꯩꯕꯅꯤꯅꯦ꯫ ꯄꯩꯁꯥꯕꯨꯗꯤ ꯂꯩꯌꯦ ꯏꯆꯦ, ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 10ꯗ ꯆꯠꯁꯦ ꯍꯥꯏꯕꯅꯦꯕ꯫ ꯑꯗꯣ ꯆꯦꯅ ꯏꯃꯥ ꯍꯣꯏꯅ ꯍꯪꯂꯛꯂꯗꯤ ꯆꯦꯅ ꯐꯅꯕ ꯑꯝꯇ ꯈꯨꯝꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯕꯦꯝꯃ, ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯂꯒꯦ? ꯏꯃꯥ, ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯏꯟꯁꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤꯌꯦ꯫ ꯁꯦ, ꯑꯗꯨꯗꯤ ꯉꯥꯀꯨꯞꯅꯦ, ꯐꯖꯃꯟꯈꯤꯗꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯦ꯫ ꯌꯦꯟꯁꯥꯡꯁꯨ ꯂꯣꯏꯅ ꯊꯥꯔꯝꯃꯦ ꯉꯁꯤꯗꯤ, ꯑꯃꯠꯇ ꯂꯦꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯣ ꯅꯣꯏ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯔꯤ ꯄꯥꯎꯅꯣ ꯏꯃꯥ? ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯑꯃ ꯂꯩꯌꯦ, ꯏꯃꯥꯒꯤ ꯄꯥꯎꯗꯣ ꯍꯥꯟꯅ ꯇꯥꯔꯒ ꯍꯥꯏꯔꯒꯦ꯫ ꯏꯕꯨꯡꯉꯣ ꯃꯌꯣꯜꯗꯣ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯅ ꯗꯨꯀꯥꯟꯗ ꯍꯥꯏꯅꯍꯧꯋꯤꯅꯦ ꯅꯣꯏꯕꯣ꯫